Question paper leak Oibagi issue Khananba Leingak na Sem Sare. NEET question paper leak oiduna wathok thokiba amasung nahasing na kholaw lauduna pendaba phongdok liba asigi matangda Khananba Leingak na Sem Sare adubu Khanabagi chana kanglon matam amasung kayam kuina khanagadage haibadudi party khudimaki floor leader sing tanaraga speaker na lepkani haina Parliamentary Affairs Minister Kiran Rijiju na Lok Sabha da phongdokri. Congress Luchingba KC Venugopal na Mahiroi Singh na Fauriba Nungaitaba Asisu Leingak na Ubifam Thui House ki business Kudingmak Nakada Thamkraga Housing Mai Hauduna Chaklat Liba issue Asida Ahenba priority Thamduna Khanafam Thui Haiki Nongjumi Fangi Ngasi Humni Chama Numitasu question paper leak Oibagi Matangda Nahasing na Changsin ba Khongjangda Police ka Henba action Lokhatkiba Amasung Ngarang Modi gi Yunggi Thongalda opposition na Khongjang Changshin bada chawna charangna ba thokiba adugi matangda opposition amadi ruling gi marakta lawnaduna house ki proceeding chathabada chawna akaiba oiki.